बा लाइक पा लोर को नुंग लोरे पाबुंग लोइन फारा पे औ फारे अदुदि पाबुंग आई ngahak sanruke ko ओ सानरो इरे इरे सानो को लाभ न दिशा करनु होय पाबुंग ꯅꯤꯡꯊꯤ ꯃꯥꯏꯗꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯈꯤꯕ ꯑꯁꯣꯛꯄꯗꯨ ꯀꯗꯥꯏꯗ ꯂꯩ? ꯄꯨꯈꯠꯂꯛꯄꯗꯨꯔꯥ ꯑꯁꯤꯒꯤ ꯀꯥ ꯑꯍꯥꯟꯕꯁꯤꯗ ꯄꯥꯕꯨꯡ चौबा ꯀꯩꯗꯧꯔꯒꯦ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯇꯥꯃꯣ ꯃꯤꯈꯣ ꯇꯥꯃꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯀꯔꯝꯅ ꯁꯤꯒꯤ ꯐꯤꯚꯝꯁꯤ ꯌꯧꯔꯛꯄꯅꯣ? ꯇꯥꯃꯣ ꯑꯩꯅ ꯈꯪꯕꯗꯣ ꯍꯥꯏꯖꯒꯦ. 이마, 아이 인터미디에트디 이마게 닝가 소이드나 퉁갈라게바 세바 또오바 ꯉꯥꯡꯒꯅꯨꯕ 세 이베마 나빠봉 야우드나 욕박이 맘이 따한베 야디고 이마이사기 분시다. 호이바 이마 아이 가우데바 강한데가 얘가 누이도 난 뭐 나오르 봐봐. 소이드럽니다. 에이 뜻이는 나오더니 너 우시면서 야로 누파면은 아이 빠뜨는 강해 럽 메디신 빠뜨는 싸로. 강들이다. 아이슈 그런 거 안돼 싸키우는 하이. 야야 아동 따요. 까나기 기다고 난 싸로를 봐. 강대대슈 이따 나랑기 게임도는 강일 hen질한 그래. 야야야 나 빤빠링이더나 어우야 뭐 가오로지네 거기 나타 nonsense 두보 이룰 마사 강다바 nonsense 야르바 남이도 얘가 턱야죠 자신서 third class 학동만 보이보 마통 머린 강다바 뭐시 마이나 턱거시냐네 가리 스캡다 야주세 कमाई तौन खर जानो खंदे एग्जाम लोइखिबदगी पाउगम त फाउन ब फंखिजे होइने नोंलिक होय निंथिबो होयसु उखिदबा कुइरे अस आइदि अदु दाम द खंदेदा एग्जाम ग रिजल्ट सिबु कमाई तौदोइनो आइदि हम पाखतलेबा हौजिक मतम दबु मार्क न कदौदोइनो आइदिने युमगसे कोक पान्थोख्रसिराना खलबनि अदुना दुम फैने कइबु तौदोइन हयेंग लिसिन खरगा नर्स वा ओइ फंग हौदोगम सु तौ होइने
ꯂꯤꯁꯟꯈ꯭ꯔꯒ ꯁꯛꯅꯒ ꯁꯨꯝ ꯊꯤꯖꯜꯂꯛ ꯐꯔꯛ ꯇꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯗ ꯅꯠꯇꯦ ꯏꯕꯦꯝꯃ ꯆꯍꯤ 30 ꯍꯦꯜꯂꯒꯅ ꯌꯨꯝ ꯄꯥꯜꯂꯒꯅꯦ ꯑꯉꯥꯡ ꯑꯣꯏꯗꯦꯅ ꯑꯃꯨꯛ ꯋꯥꯅꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯁ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯑꯁ ꯌꯥꯝ ꯏꯀꯥꯏ ꯈꯪꯗꯕꯁꯤꯕꯣ ꯆꯠꯂꯣꯍꯦ ꯑꯥꯗ ꯍꯣꯏ ꯏꯕꯦꯝꯃ ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯒꯅꯦ ꯁꯥꯗꯧꯔꯤꯕ ꯀꯣꯛꯁꯦ ꯊꯥꯗꯒꯗꯧꯔꯤꯕ ꯁꯦꯟꯁꯦ ꯅꯣꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯩꯃꯥ ꯑꯁ